ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯨꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯔꯣ ꯑꯣꯟꯕ ꯉꯝꯕꯤ ꯃꯅꯥꯎꯅꯨꯄꯤ ꯂꯥꯏꯖꯥ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯝꯍꯩꯕ ꯀꯧꯕ ꯃꯇꯤꯛ ꯃꯊꯧꯅ ꯌꯥꯝꯅ ꯂꯩꯕ ꯃꯤꯁꯛ ꯑꯃꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯒꯤ ꯇꯥꯂꯣꯏ ꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯅ ꯃꯆꯥꯅꯨꯄꯤ ꯉꯥꯛꯇ ꯑꯅꯤ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥꯗ ꯂꯨꯍꯣꯡꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯇꯥꯂꯣꯏ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤꯅ ꯃꯆꯥꯅꯨꯄꯥ ꯑꯃꯈꯛꯇ ꯄꯣꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯤꯡꯅ ꯌꯨꯍꯦꯟꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯁꯤꯒ ꯃꯆꯥꯅꯨꯄꯤꯒ ꯑꯅꯤꯁꯤ ꯀꯌꯥ ꯌꯥꯅꯔꯝꯗꯦ꯫ ꯃꯃꯥ ꯇꯤꯟꯅꯗꯕꯒꯤ ꯍꯧꯅꯕꯤ ꯃꯕꯨꯛꯆꯦꯜ ꯈꯣꯏꯕꯤ ꯍꯥꯏꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯨꯍꯦꯟꯕꯗꯤ ꯃꯆꯥꯅꯨꯄꯤ ꯆꯤꯡꯂꯦꯝꯕꯤꯕꯨ ꯌꯥꯝꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯀꯣꯅꯨꯡ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯤꯁꯤ ꯃꯉꯛ ꯍꯥꯏꯒꯠꯇꯨꯅ ꯌꯥꯝꯅ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕ ꯃꯅꯤꯡ ꯀꯌꯥ ꯑꯃꯁꯨ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯃꯍꯥꯛꯀꯤ ꯃꯤꯆꯪꯗ ꯂꯦꯞꯈꯤꯕꯅ ꯀꯅꯥꯅꯁꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯃꯅꯨꯡꯗꯅꯤ ꯌꯥꯝꯅ ꯂꯥꯏꯔꯕ ꯌꯨꯝ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕ ꯌꯨꯝꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝꯇ ꯁꯨꯔ ꯅꯣꯝꯂꯒ ꯆꯥꯗꯨꯅꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯥꯏꯔꯕꯤ ꯄꯦꯅꯨꯒꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯂꯩꯔꯝꯃꯤ꯫ ꯑꯍꯜꯒꯤ ꯃꯃꯤꯡꯅ ꯂꯩꯁꯅꯥ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯑꯇꯣꯟꯕꯤꯒꯤ ꯃꯤꯡꯅ ꯂꯥꯏꯖꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯦ꯫ ꯆꯥꯎꯕ ꯁꯥꯡꯕꯁꯨ ꯆꯞ ꯃꯥꯟꯅꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯑꯗꯨ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯃꯥ, ꯅꯁꯥꯗꯣ ꯉꯝꯗꯦꯁꯨ ꯍꯥꯏ, ꯀꯩꯊꯦꯜꯁꯨ ꯑꯗꯨꯝ ꯀꯥꯁꯤꯜꯂꯤ꯫ ꯍꯌꯦꯡꯗꯒꯤꯗꯤ ꯀꯩꯊꯦꯜ ꯀꯥꯔꯒꯅꯨꯀꯣ?" ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯄꯦꯅꯨꯅ ꯈꯨꯝꯂꯛꯏ, "ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯀꯩꯊꯦꯜ ꯀꯥꯗ꯭ꯔꯒꯅ ꯍꯦꯟꯅ ꯍꯛꯆꯥꯡ ꯑꯁꯤ ꯁꯣꯟꯖꯤꯟꯕꯒꯨꯝ ꯇꯧꯋꯦꯅ ꯀꯩꯊꯦꯜꯗ ꯐꯝꯕꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯌꯥꯝꯒꯅꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯂꯩꯕ ꯑꯗꯨꯅ ꯑꯅꯥꯕꯁꯤ ꯀꯥꯎꯊꯣꯛꯏ." "ꯍꯣ ꯑꯗꯨꯕꯣꯕ, ꯎꯐꯨꯜ ꯃꯔꯛꯇꯨꯗ ꯃꯤꯌꯥꯝ ꯇꯤꯟꯕꯒꯤ ꯅꯤꯟꯕꯒꯤ ꯃꯈꯣꯜꯅꯦ꯫ ꯑꯅꯥꯕꯗꯣ ꯍꯦꯟꯅ ꯍꯦꯟꯖꯤꯟꯅꯕꯅꯦ꯫ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯌꯨꯝꯗ ꯄꯣꯊꯥꯕꯤꯈꯣ." "ꯏꯃꯥꯅ ꯀꯩꯊꯦꯜ ꯀꯥꯗ꯭ꯔꯕꯗꯤ ꯂꯨꯛꯃꯩ ꯀꯅꯥꯅ ꯄꯥꯟꯕꯤꯒꯅꯤ? ꯅꯣꯡꯃꯒꯤ ꯇꯦꯛ ꯇꯦꯛ ꯄꯣꯠ ꯈꯔ ꯌꯣꯟꯗꯨꯅ ꯁꯦꯜ ꯈꯔ ꯈꯔ ꯇꯥꯜꯂꯤꯕꯁꯦ ꯍꯦꯛꯇ ꯇꯣꯛꯀꯗꯧꯔꯤꯕ꯭ꯔꯣ? ꯁꯦꯜꯗꯨꯗꯤ ꯅꯥꯕꯗꯨ ꯐꯔꯕ ꯀꯥꯟꯗ ꯃꯌꯥꯝ ꯑꯃ ꯇꯥꯟꯁꯤꯜꯂꯕꯁꯨ ꯌꯥꯏ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯌꯨꯝꯁꯤꯗ ꯄꯣꯊꯥꯗꯨꯅ ꯂꯩꯕꯤꯌꯨ꯫ ꯏꯃꯥꯅ ꯅꯥꯕ ꯐꯠꯇ꯭ꯔꯤ ꯐꯥꯎꯗꯤ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯅꯆꯥꯅ ꯀꯩꯊꯦꯜ ꯀꯥꯖꯒꯦ꯫ ꯅꯆꯥꯅ ꯂꯨꯛꯃꯩ ꯄꯥꯟꯗꯨꯅ ꯄꯣꯠ ꯌꯣꯟꯖꯔꯨꯒꯦ." ꯂꯩꯁꯅꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯗꯨꯗ ꯇꯨꯃꯤꯟꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯤꯕꯤ ꯃꯅꯥꯎꯅꯨꯄꯤ ꯂꯥꯏꯖꯥꯅ ꯐꯠ ꯍꯥꯏꯔꯛꯏ, "ꯏꯆꯦꯅ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯁꯨ ꯑꯌꯨꯛꯇ ꯄꯥꯠꯇꯒꯤ ꯊꯔꯣꯗꯤ ꯀꯅꯥꯒ ꯍꯦꯛꯃꯤꯟꯅꯔꯨꯒꯗꯧꯔꯤꯕ?" "ꯍꯣꯏꯅꯦꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ꯫ ꯏꯅꯥꯎꯒꯤ ꯊꯔꯣꯗꯣ ꯍꯦꯛꯄ ꯆꯠꯃꯤꯟꯅꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯀꯣ?" "ꯏꯆꯦꯅ ꯏꯃꯥꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯀꯩꯊꯦꯜꯗ ꯀꯥꯒꯦ ꯍꯥꯏꯔꯒꯕꯨꯗꯤ ꯄꯥꯠꯇ ꯊꯔꯣ ꯍꯦꯛꯄꯗꯣ ꯑꯩ ꯏꯊꯟꯇ ꯑꯣꯏꯅ ꯑꯗꯨꯃꯛ ꯆꯠꯂꯒꯦꯗ." "ꯌꯥꯗꯦ ꯌꯥꯗꯦ, ꯅꯪ ꯅꯊꯟꯇ ꯆꯠꯄ ꯌꯥꯗꯦꯀꯣ, ꯑꯩꯒ ꯆꯠꯁꯤ꯫ ꯍꯌꯦꯡꯁꯤꯃꯗꯤ ꯉꯟꯇꯥ ꯍꯦꯛ ꯆꯠꯂꯁꯤ, ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯑꯩꯅ ꯑꯃꯨꯛ ꯀꯩꯊꯦꯜꯗ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ." ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯄꯦꯅꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯅꯪ ꯅꯁꯥ ꯋꯥꯅꯕꯅꯤꯗ, ꯀꯩꯊꯦꯜꯗꯣ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯥꯕ ꯇꯣꯛꯀꯦ ꯍꯥꯏꯔꯕꯁꯨ ꯍꯦꯛ ꯇꯣꯛꯂꯣ." ꯂꯩꯁꯅꯥꯅ, "ꯃꯗꯨꯁꯨ ꯅꯨꯡꯉꯥꯏꯇꯦ." ꯂꯩꯁꯅꯥꯗꯣ ꯋꯥꯈꯜꯗꯣ ꯀꯔꯝꯕꯅ ꯐꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯃꯨꯛ ꯃꯅꯥꯎꯅꯨꯄꯤꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯂꯥꯏꯖꯥ, ꯅꯪꯒꯤ ꯀꯣꯅꯨꯡꯗ ꯀꯥꯗꯨꯅ ꯂꯩ ꯃꯁꯤꯡꯒꯤ ꯂꯩ ꯂꯦꯡꯕ ꯑꯗꯨꯗꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯂꯦꯞꯄ ꯌꯥꯔꯣꯏꯗ꯭ꯔꯣ? ꯅꯣꯡꯃ ꯐꯥꯎꯕ ꯂꯦꯞꯄꯀꯥꯟꯗ ꯑꯃꯨꯛ ꯇꯣꯏꯕ ꯂꯩ ꯃꯁꯤꯡ ꯑꯗꯨꯅ ꯉꯥꯡꯂꯤꯕ, ꯂꯦꯞꯄꯗꯤ ꯌꯥꯗꯧ ꯃꯥꯟꯗꯦꯕꯣ." "ꯍꯣꯏꯁꯦ, ꯂꯦꯞꯄ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯗꯧꯔꯨꯅꯤ? ꯆꯥꯛꯁꯦ ꯆꯥꯕ ꯂꯣꯏꯁꯤꯜꯂꯁꯤ." ꯆꯥꯛ ꯆꯥꯕꯗꯣ ꯂꯣꯏꯁꯤꯟꯗꯨꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯗꯨ ꯁꯦꯡꯖꯤꯟꯗꯨꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯑꯌꯨꯛ ꯑꯗꯨꯗ ꯂꯩꯁꯅꯥꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯍꯧꯗꯣꯛꯏ, "ꯂꯥꯏꯖꯥ, ꯂꯥꯏꯖꯥ, ꯏꯆꯦ ꯍꯧꯒꯠꯂꯣ,
ꯃꯇꯝꯁꯤ ꯊꯦꯡꯈꯤꯅꯤ. ꯊꯦꯡꯈ꯭ꯔꯕꯗꯤ ꯄꯥꯠꯇꯒꯤ ꯊꯔꯣꯁꯤꯡꯗꯣ ꯃꯤ ꯑꯇꯩꯅ ꯑꯃꯨꯛ ꯂꯣꯏꯅ ꯍꯦꯛꯇꯣꯛꯂꯝꯒꯅꯤ. ꯍꯧꯒꯠꯂꯨꯀꯣ. ꯃꯆꯦꯝꯅ ꯍꯧꯗꯣꯛꯂꯕꯗ ꯂꯥꯏꯖꯁꯨ ꯍꯧꯒꯠꯂꯤ. ꯃꯆꯤꯜ ꯃꯌꯥ ꯁꯦꯡꯗꯨꯅ ꯃꯁꯥꯗꯣ ꯁꯦꯡꯅ ꯏꯔꯨꯖꯊꯣꯛꯂꯤ. ꯏꯔꯨ ꯂꯨꯖꯕ ꯂꯣꯏꯔꯗꯨꯅ ꯏꯃꯨꯡꯗ ꯂꯩꯕ ꯊꯨꯃꯣꯛ ꯃꯆꯥꯗꯨꯃꯒ ꯂꯩ ꯍꯦꯛꯄꯒꯤ ꯊꯥꯡ ꯃꯆꯥꯗꯨꯃ ꯄꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯂꯛꯏ. ꯏꯆꯦ, ꯂꯥꯛꯑꯣ ꯆꯠꯂꯁꯤ. ꯉꯥꯏꯈꯣꯅꯦꯍꯦ, ꯏꯃꯥꯗꯣ ꯐꯃꯨꯡꯗ ꯇꯨꯝꯂꯝꯈꯤꯒꯅꯤ. ꯑꯃꯨꯛꯇ ꯍꯥꯏꯔꯝꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯃꯥꯕꯨ ꯇꯥꯅꯕ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ. ꯏꯃꯥ, ꯑꯩꯈꯣꯏ ꯄꯥꯠꯇ ꯆꯠꯂꯦꯀꯣ. ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯄꯥꯠ ꯇꯝꯅ ꯂꯥꯛꯂꯝꯃꯤ. ꯄꯥꯠ ꯑꯗꯨ ꯌꯧꯔꯗꯨꯅ ꯁꯥꯠꯂꯤꯕ ꯊꯔꯣꯁꯤꯡ ꯑꯗꯨꯕꯨ ꯍꯦꯛꯂꯝꯃꯤ. ꯊꯥꯡ ꯑꯗꯨꯅ ꯃꯈꯣꯛ ꯑꯗꯨ ꯂꯦꯟꯗꯨꯅ ꯃꯄꯣꯛ ꯀꯥꯏꯗꯅ ꯍꯦꯛꯂꯝꯃꯤ. ꯂꯥꯏꯖꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯂꯩ ꯑꯁꯤ ꯊꯔꯣ ꯑꯣꯏꯔꯝꯃꯤ. ꯊꯔꯣ ꯑꯁꯤꯕꯨ ꯄꯥꯠ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛꯂꯝꯃꯤ. ꯑꯗꯨꯒ ꯀꯣꯅꯨꯡꯗ ꯄꯨꯗꯨꯅ ꯂꯩꯁꯨ ꯀꯠꯂꯝꯃꯤ. ꯑꯗꯨꯒ ꯂꯩ ꯃꯁꯤꯡꯒꯤ ꯊꯧꯒꯜ ꯇꯧꯕꯗꯁꯨ ꯊꯔꯣ ꯑꯁꯤ ꯁꯤꯖꯤꯟꯅꯔꯝꯃꯤ. ꯉꯥꯏꯍꯥꯛ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯂꯩ ꯍꯦꯛꯃꯤꯟꯅꯩ. ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ. ꯊꯨꯃꯣꯛꯁꯤꯒꯤ ꯇꯪꯈꯥꯏ ꯑꯃ ꯍꯦꯛꯂꯕꯗꯤ ꯌꯥꯔꯗ꯭ꯔꯥ ꯏꯅꯥꯎ? ꯌꯥꯔꯅꯤ. ꯂꯣꯏꯅ ꯍꯦꯛꯇꯣꯛꯄꯁꯨ ꯅꯨꯡꯉꯥꯏꯇꯦ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯦꯛꯀꯗꯕꯁꯨ ꯂꯩꯔꯕꯁꯤꯕꯨ ꯈꯔꯁꯤꯅ ꯌꯥꯔꯅꯤ. ꯍꯤꯗꯣ ꯄꯥꯠ ꯃꯄꯥꯟꯗ ꯍꯣꯟꯗꯣꯛꯑꯣꯀꯣ. ꯍꯤ ꯑꯗꯨ ꯄꯥꯠ ꯃꯄꯥꯟꯗ ꯍꯣꯟꯗꯣꯔꯛꯏ. ꯍꯤ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯍꯤ ꯑꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯂꯦ. ꯑꯗꯨꯒ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯂꯝꯃꯤ. ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯂꯩ ꯌꯥꯎꯕ ꯊꯨꯃꯣꯛ ꯑꯗꯨꯕꯨ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯝꯃꯤ. ꯂꯥꯏꯖꯅ ꯃꯆꯦꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯆꯦ, ꯑꯗꯨꯗꯤ ꯑꯩ ꯀꯣꯅꯨꯡ ꯀꯥꯔꯨꯈꯤꯒꯦꯀꯣ. ꯉꯥꯏꯈꯣꯅꯦꯍꯦ ꯅꯪꯕꯨ, ꯅꯥꯄꯤ ꯑꯆꯣꯠꯄꯒꯗꯣ ꯑꯃꯠꯇ ꯍꯣꯡꯂꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯍꯣꯏꯅꯦꯍꯦ, ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ. ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯐꯤ ꯈꯔ ꯅꯥꯜꯂꯞ ꯇꯧꯕ ꯑꯃꯨꯛ ꯍꯣꯡꯗꯣꯛꯏ. ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ. ꯏꯃꯥꯗ ꯆꯠꯂꯦꯅ ꯍꯥꯏꯔꯝꯃꯨ. ꯑꯩꯁꯨ ꯏꯃꯥꯅ ꯆꯥꯅꯕ ꯆꯥꯛ ꯈꯔ ꯊꯣꯡꯂꯝꯈꯤꯒꯦ. ꯑꯗꯨꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛ ꯆꯠꯂꯨꯒꯗꯣꯏꯅꯤ. ꯂꯥꯏꯖꯥ, ꯉꯟꯅ ꯍꯜꯂꯛꯎꯀꯣ. ꯍꯣꯏ ꯏꯆꯦ. ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯃꯥ, ꯅꯆꯥ ꯑꯩ ꯑꯃꯨꯛ ꯀꯣꯅꯨꯡꯗ ꯆꯠꯂꯨꯈꯤꯒꯦꯀꯣ. ꯍꯣꯏ ꯍꯣꯏ, ꯐꯖꯅ ꯆꯠꯂꯣ. ꯂꯥꯏꯖ ꯆꯠꯈ꯭ꯔꯦ. ꯃꯆꯥꯅꯨꯄꯤꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯆꯤꯜꯗ ꯁꯣꯜꯍꯧꯏ. ꯀꯌꯥꯗ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯕ ꯏꯆꯥꯅꯣꯅꯦ. ꯑꯁꯨꯛ ꯑꯉꯥꯡ ꯑꯣꯏꯅ ꯊꯕꯛ ꯁꯨꯕꯒꯤ ꯑꯋꯥꯕꯁꯦ ꯈꯪꯂꯦ. ꯃꯍꯥꯛꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯊꯕꯛ ꯇꯧꯔꯒ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯃꯨꯡ ꯑꯁꯤꯕꯨ ꯄꯨꯔꯤꯕꯅꯤꯀꯣ. ꯂꯩꯁꯅꯥꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯃꯩ ꯊꯥꯡꯒꯠꯄ ꯍꯧꯈ꯭ꯔꯦ. ꯁꯣꯝꯗꯅ ꯀꯣꯅꯨꯡꯗꯅꯤ. ꯂꯥꯏꯖꯗꯨ ꯊꯔꯣ ꯉꯥꯛꯇ ꯌꯥꯎꯕ ꯊꯨꯃꯣꯛ ꯑꯗꯨꯃ ꯄꯥꯏꯔꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯩꯕ ꯑꯆꯧꯕ ꯂꯥꯏꯒꯤ ꯁꯪꯂꯦꯟ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯃꯕꯨꯛꯅꯤꯡꯗ ꯃꯄꯨ ꯃꯍꯥꯛꯄꯨ ꯈꯨꯔꯨꯝꯖꯩ. ꯑꯗꯨꯒ ꯂꯥꯏꯁꯪ ꯑꯗꯨꯗ ꯂꯩꯕ ꯂꯥꯏꯒꯤ ꯁꯦꯕꯥꯔꯤ ꯑꯣꯏꯕ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ. ꯏꯄꯨ, ꯅꯁꯨ ꯂꯥꯛꯂꯦ. ꯊꯔꯣꯁꯤ ꯁꯤꯗ ꯂꯩꯔꯦ. ꯅꯨꯄꯥ ꯑꯗꯨꯅ, ꯉꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯂꯥꯛꯈ꯭ꯔꯦꯗ. ꯅꯪꯒꯤ ꯊꯔꯣꯗꯣ ꯇꯨ, ꯂꯥꯇꯣꯟ ꯑꯄꯥꯛꯄ ꯂꯩꯔꯤꯕꯗꯨꯗ ꯊꯝꯂꯝ. ꯅꯄꯨꯗꯤ ꯍꯧꯖꯤꯛꯇ ꯂꯥꯏꯁꯪꯒꯤ ꯊꯣꯡ ꯑꯁꯤ ꯍꯥꯡꯕꯗ ꯃꯉꯥꯏꯔꯦ. ꯏꯄꯨꯁꯦ ꯑꯍꯜ ꯐꯅꯁꯨ ꯑꯣꯏꯔꯦ. ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯁꯦ ꯀꯅꯥꯗꯅꯣ ꯑꯃ ꯃꯍꯨꯠ ꯁꯤꯜꯍꯟꯕꯤꯕ ꯌꯥꯗꯕ꯭ꯔꯣ? ꯌꯥꯕꯗꯤ ꯀꯔꯤꯒꯤ ꯌꯥꯗꯅꯤ? ꯑꯗꯨꯗ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯁꯤ ꯏꯪꯍꯜꯂꯤꯅꯦ. ꯃꯁꯤꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯑꯗꯨꯛ ꯇꯧꯔꯤꯕ ꯍꯥꯏꯗꯨꯅꯤ. ꯑꯗꯨ ꯏꯄꯨ, ꯀꯔꯤꯒꯨꯝꯕ ꯋꯥ ꯑꯃꯇꯕꯨ ꯍꯪꯖꯒꯦ. ꯑꯁꯤꯒꯨꯝꯕ ꯂꯥꯏꯒꯤ ꯁꯦꯕꯥ ꯅꯤꯡꯊꯤꯅ ꯇꯧꯕ ꯃꯤꯑꯣꯏꯗ ꯂꯥꯏꯅ ꯑꯔꯣꯟꯕ ꯂꯥꯏꯋꯥ ꯀꯌꯥ ꯑꯃ ꯇꯥꯛꯑꯦ ꯍꯥꯏꯅ ꯃꯁꯤꯕꯨ ꯑꯆꯨꯝꯕ ꯋꯥꯔꯣ? ꯍꯩ, ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯅꯣꯅꯦ? ꯃꯆꯤꯜ ꯃꯔꯩ ꯀꯦꯡꯒꯗꯕ ꯋꯥ. ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯂꯥꯏ ꯅꯤꯡꯂꯒ ꯂꯥꯏꯒꯤ ꯑꯣꯏꯕ ꯑꯔꯣꯟꯕ ꯂꯥꯏꯋꯥ ꯀꯌꯥ ꯑꯃ ꯇꯥꯛꯂꯕꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯅꯔꯛꯂꯣꯏꯗ꯭ꯔꯣ? ꯑꯗꯨꯕꯨ ꯊꯋꯥꯏ ꯌꯥꯎꯅ ꯂꯥꯏꯒꯤ ꯁꯦꯕꯥ ꯇꯧꯕꯁꯤꯅ ꯀꯥꯟꯅꯕ ꯄꯤꯕ ꯍꯥꯏꯕꯕు ꯂꯥꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯋꯥꯈꯣꯡ ꯁꯥꯊꯨꯞꯅ ꯂꯩꯕ ꯃꯐꯝ ꯈꯔꯗꯤ ꯃꯪꯗꯍꯥꯗ ꯃꯆꯦꯠ ꯑꯣꯏ ꯃꯀꯥꯏ ꯑꯣꯏ ꯑꯗꯨꯛ ꯄꯤꯕ ꯖꯥꯠꯅꯤ꯫ ꯍꯟꯗꯛꯃꯨꯛꯀꯤ ꯑꯍꯜ ꯅꯨꯄꯥꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯥꯏꯖꯗꯨ ꯐꯝꯐꯝ ꯂꯩꯔꯤꯕ ꯑꯗꯨꯗ ꯗꯛ ꯐꯝꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯊꯃꯣꯏꯗ ꯌꯥꯝꯅ ꯈꯪꯅꯤꯡꯅ ꯍꯥꯏꯔꯛꯏ. ꯃꯪꯗꯍꯥꯗ ꯑꯗꯨꯛ ꯄꯤ ꯍꯥꯏꯕ? ꯑꯗꯨ ꯏꯄꯨ, ꯅꯁꯨ ꯑꯩꯒꯤ ꯃꯪꯂꯥꯟꯆ ꯑꯌꯥꯝꯕꯗ ꯁꯤꯡꯒꯦꯜ ꯊꯔꯣ ꯂꯩꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯃꯌꯥꯝ ꯑꯃ ꯎꯏ꯫ ꯃꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯩꯅ ꯄꯥꯠꯇꯒꯤ
ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯔꯣꯁꯤꯡ ꯉꯥꯛꯇ ꯍꯦꯛꯄꯒꯤ ꯑꯣꯏꯔꯕ ꯖꯥꯠꯂꯥ? ꯃꯗꯨꯒꯤ ꯑꯣꯏꯔꯣꯏ. ꯑꯩꯁꯨ ꯈꯜꯂꯤꯕꯅꯤꯅꯦ. ꯅꯪꯅ ꯂꯥꯏꯁꯪꯅ ꯄꯨꯔꯛꯂꯤꯕ ꯂꯩꯁꯦ ꯊꯔꯣ ꯈꯛꯇꯅꯤ. ꯑꯇꯩ ꯑꯇꯣꯞꯄ ꯂꯩ ꯑꯃꯠꯇ ꯄꯨꯔꯛꯇꯦ ꯍꯥꯏꯗꯨꯅ. ꯏꯁꯨ ꯂꯥꯏꯖꯥ, ꯅꯪꯅ ꯑꯗꯨꯈꯛꯅ ꯁꯤꯡꯒꯦꯜ ꯊꯔꯣ ꯑꯁꯤꯕꯨ ꯄꯥꯝꯖꯕꯁꯨ ꯃꯥꯜꯂꯤ. ꯉꯁꯤꯗꯤ ꯊꯔꯣꯒꯤ ꯃꯔꯝꯗ ꯑꯔꯣꯟꯕ ꯂꯥꯏꯌꯥꯋꯥ ꯑꯃ ꯏꯄꯨꯅ ꯇꯥꯛꯄꯤꯒꯦꯗꯣ. ꯂꯩꯋꯥ ꯍꯥꯏꯕ? ꯇꯥꯛꯄꯤꯌꯨ ꯏꯄꯨ. ꯃꯁꯤꯒꯤ ꯂꯩꯋꯥ ꯑꯁꯤ ꯌꯥꯝꯅ ꯂꯨꯈ꯭ꯔꯕꯖꯥꯠꯅꯤ. ꯂꯩꯋꯥ ꯑꯁꯤꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄꯗꯗꯤ ꯃꯤꯑꯣꯏ ꯑꯅꯤꯗꯤ ꯆꯪꯏ. ꯃꯤꯁꯛ ꯑꯃ ꯑꯗꯣ ꯅꯠꯇꯕ ꯃꯤꯑꯣꯏ ꯀꯅꯥ ꯑꯃꯗꯗꯤ ꯂꯩꯋꯥ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯈꯪꯍꯟꯒꯅꯨꯀꯣ ꯁꯦ. ꯅꯄꯨ ꯍꯥꯏꯔꯒꯦ, ꯃꯨꯟꯅ ꯇꯥꯔꯣ. ꯑꯁꯤ ꯍꯥꯏꯔꯒ ꯑꯍꯜ ꯅꯨꯄꯥ ꯑꯗꯨꯅ ꯂꯥꯏꯒꯤ ꯑꯣꯏꯕ ꯂꯩꯔꯣꯜ ꯑꯃꯈꯛ ꯃꯁꯨ ꯂꯥꯏꯖꯗ ꯇꯥꯛꯄꯤꯔꯝꯃꯤ. ꯑꯗꯨꯒ ꯃꯈꯥ ꯇꯥꯗꯨꯅ ꯍꯥꯏꯔꯛꯏ, ꯉꯁꯤ ꯅꯄꯨ ꯑꯣꯏꯅ ꯑꯔꯣꯟꯕ ꯂꯩꯋꯥ ꯑꯁꯤꯕꯨ ꯅꯪꯉꯣꯟꯗ ꯇꯥꯛꯄꯤꯕꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯥꯠꯇꯒꯤ ꯍꯦꯛꯂꯤꯕ ꯊꯔꯣꯗꯣ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯥꯠꯇꯕ, ꯃꯇꯝ ꯂꯣꯏꯈꯤꯕ ꯁꯣꯏꯗꯅ ꯌꯧꯔꯛꯀꯅꯤ. ꯃꯇꯝ ꯑꯗꯨꯗ ꯊꯔꯣ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯀꯠꯄ ꯌꯥꯕ ꯂꯩꯋꯥ ꯂꯩꯁꯣꯟꯅꯤ. ꯑꯍꯥꯟꯕꯗ ꯄꯨꯟ 2 ꯄꯥꯏꯗꯨꯅ ꯑꯁꯦꯡꯕ ꯏꯁꯤꯡꯕꯨ ꯄꯤꯛ ꯊꯟꯅ ꯁꯣꯛꯄ ꯇꯥꯏ. ꯑꯗꯨꯗꯒꯤ ꯅꯪꯅ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯂꯒ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤꯕ ꯂꯩꯔꯣꯟ ꯑꯗꯨꯕꯨ ꯁꯣꯟꯒꯅꯤ. ꯂꯩꯔꯣꯟ ꯑꯗꯨꯕꯨ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯕꯒ ꯃꯤꯁꯛ ꯑꯃꯗꯨꯅ ꯄꯨꯟ ꯑꯃ ꯄꯥꯏꯔꯒ ꯅꯪꯒꯤ ꯅꯁꯥꯗ ꯏꯁꯤꯡ ꯑꯗꯨ ꯍꯩꯊꯔꯛꯀꯅꯤ. ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯔꯕꯒ ꯅꯪꯒꯤ ꯅꯁꯥꯁꯦ ꯊꯔꯣ ꯉꯥꯛꯇ ꯑꯣꯟꯊꯣꯔꯛꯀꯅꯤ. ꯊꯔꯣꯒꯤ ꯃꯈꯣꯛꯇ ꯊꯠꯇꯨꯅꯅꯦ, ꯊꯔꯣ ꯑꯗꯨꯕꯨ ꯍꯦꯛꯄꯗ ꯅꯪꯒꯤ ꯅꯁꯥꯗ ꯀꯔꯤꯁꯨ ꯇꯧꯔꯛꯂꯣꯏ. ꯑꯗꯨꯕꯨ ꯊꯔꯣ ꯑꯣꯜꯂꯕꯗꯨꯗ ꯅꯪꯒꯤ ꯂꯩꯅ ꯂꯩꯈꯣꯛꯇ ꯊꯨꯗꯦꯛꯄ, ꯀꯟꯊꯠꯄ ꯇꯧꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯩꯅꯥ ꯑꯗꯨꯃꯛ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯐꯥꯎꯒꯅꯤ. ꯃꯁꯤꯅꯤ ꯑꯔꯣꯟꯕ ꯂꯩꯋꯥ. ꯏꯄꯨ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ. ꯑꯁꯤꯒꯨꯝꯕ ꯃꯒꯨꯟ ꯂꯩꯔꯕ ꯂꯩꯋꯥ ꯑꯁꯤꯕꯨ ꯅꯁꯨ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯕꯒꯤ. ꯏꯄꯨꯒꯤ ꯂꯥꯏꯁꯪ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯔꯣ ꯀꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ. ꯑꯗꯨꯗꯤ ꯏꯄꯨ, ꯃꯇꯝꯁꯤꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ. ꯀꯣꯅꯨꯡꯒꯤ ꯂꯩꯃꯁꯤꯡꯒꯤꯗ ꯑꯃꯨꯛ ꯆꯪꯒꯗꯧꯕꯅꯤ. ꯅꯁꯨ ꯑꯃꯨꯛ ꯍꯥꯏꯗꯣꯛꯆꯈ꯭ꯔꯒꯦ. ꯍꯣꯏ, ꯆꯠꯆꯔꯣ ꯆꯠꯆꯔꯣ. ꯂꯥꯏꯖꯗꯨ ꯃꯊꯃꯣꯏꯗ ꯍꯔꯥꯎꯖꯔꯝꯃꯤ. ꯊꯨꯃꯣꯛ ꯑꯗꯨꯕꯨ ꯃꯈꯨꯠ ꯑꯗꯨꯅ ꯑꯃꯨꯛ ꯄꯥꯏꯗꯨꯅ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯏ. ꯂꯩꯃ ꯇꯣꯝꯕꯤꯅ ꯐꯝꯕꯥꯜꯂꯥꯡꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯨ ꯎꯔꯗꯨꯅ ꯃꯀꯣꯛ ꯅꯣꯟꯖꯩ. ꯑꯗꯨꯒ ꯂꯥꯏꯒꯤ ꯁꯦꯡꯒꯥ ꯑꯃ ꯂꯧꯊꯣꯛꯇꯨꯅ ꯁꯦꯡꯒꯥ ꯑꯗꯨꯗ ꯊꯨꯃꯣꯛꯇꯒꯤ ꯊꯔꯣ ꯈꯔꯗꯨ ꯍꯥꯞꯂꯝꯃꯤ. ꯑꯗꯨꯒ ꯃꯩꯔꯥ ꯆꯝꯗꯨꯅ ꯀꯠꯂꯝꯃꯤ. ꯂꯥꯏꯗ ꯀꯠꯂꯕ ꯊꯔꯣ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯈꯠꯇꯨꯅ ꯂꯩꯅꯥ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯁꯦꯒꯥꯏꯔꯝꯃꯤ. ꯁꯦꯒꯥꯏꯔꯕ ꯂꯩꯅꯥꯁꯤꯡ ꯑꯗꯨꯅ ꯄꯤꯊ꯭ꯔꯥꯏꯒꯤ ꯌꯦꯟꯗꯥꯏ ꯑꯃꯗ ꯍꯥꯞꯂꯝꯃꯤ. ꯃꯗꯨꯕꯨ ꯄꯥꯏꯔꯒ ꯅꯤꯡꯊꯧ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯕ ꯅꯤꯡꯊꯧ ꯂꯩꯃꯁꯤꯡꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯂꯩꯅꯥꯁꯤꯡ ꯑꯗꯨꯕꯨ ꯌꯦꯜꯂꯝꯃꯤ. ꯑꯁꯨꯝꯅ ꯑꯁꯨꯝ ꯌꯦꯜꯂꯛꯄꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯌꯨꯍꯦꯟꯕꯒꯤ ꯀꯥꯗ ꯍꯦꯛ ꯆꯪꯂꯝꯃꯤ. ꯑꯗꯨꯒ ꯃꯐꯝ ꯑꯃꯗ ꯂꯥꯏꯒꯤ ꯂꯩꯃꯟꯗꯨ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ. ꯂꯥꯏꯖꯒꯤ ꯆꯦꯡꯂꯧ ꯍꯦꯟꯕꯤ ꯁꯛꯇꯝ ꯑꯗꯨꯕꯨ ꯎꯕꯗ ꯌꯨꯍꯦꯟꯕ ꯃꯥꯒꯤ ꯊꯃꯣꯏꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯈꯤꯔꯝꯃꯤ. ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯈꯜꯂꯤ, ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯒꯤ ꯃꯆꯥꯕꯨ ꯑꯣꯏꯔꯤꯕꯅꯣ? ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ. ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯔꯨꯕ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯤꯡꯊꯧ ꯌꯨꯍꯦꯟꯕꯗꯤ ꯃꯇꯝ ꯈꯔ ꯑꯇꯣꯞꯄ ꯂꯩꯕꯥꯛꯇ ꯂꯩꯔꯨꯕꯅꯤ. ꯉꯔꯥꯡꯇ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯊꯨꯡꯂꯕꯅꯤ. ꯑꯗꯨꯒ ꯂꯥꯏꯖꯕꯨ ꯎꯅꯕ ꯉꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯃꯤ. ꯃꯃꯤꯠ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨꯕꯨ ꯆꯦꯞꯊꯗꯨꯅ ꯌꯦꯡꯍꯧꯏ. ꯂꯥꯏꯖꯗꯨ ꯂꯩ ꯌꯦꯟꯕꯒꯤ ꯊꯕꯛ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯂꯩꯃ ꯁꯤꯖꯥ ꯇꯣꯝꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯐꯝ ꯑꯗꯨꯕꯨ ꯋꯥꯏ ꯁꯤꯠꯇꯣꯛꯇꯨꯅ ꯁꯦꯡꯗꯣꯛꯂꯤ. ꯑꯁꯨꯝꯅ ꯂꯥꯏꯖꯅ ꯀꯣꯅꯨꯡꯗ ꯀꯥꯔꯛꯄꯁꯤꯕꯨ ꯌꯨꯍꯦꯟꯕꯅ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯡꯖꯔꯝꯃꯤ. ꯃꯥꯒꯤ ꯊꯃꯣꯏꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨ ꯐꯥꯎꯈꯤꯔꯝꯃꯤ. ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯄꯥꯠꯇ ꯍꯧꯔꯤꯕ ꯊꯔꯣꯁꯤꯡꯁꯨ ꯂꯣꯏꯅ ꯂꯩꯃꯟ ꯆꯟꯈꯤꯔꯝꯃꯤ. ꯅꯥꯀꯦꯟ ꯊꯥ ꯑꯣꯏꯕꯒꯤ ꯊꯔꯣ ꯑꯃꯠꯇ ꯁꯥꯠꯂꯝꯗꯦ. ꯃꯇꯧ ꯑꯁꯤꯗ ꯂꯥꯏꯖꯒꯤ ꯊꯃꯣꯏꯗꯤ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ. ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ. ꯂꯩꯁꯅꯥꯅ ꯃꯅꯥꯎꯅꯨꯄꯤ ꯂꯥꯏꯖꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯖ, ꯀꯩꯗꯧꯔꯦ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯤ? ꯊꯔꯣ ꯍꯦꯛꯄ ꯆꯠꯂꯔꯣꯏꯗ꯭ꯔꯣ ꯅꯪꯕꯣ? ꯆꯠꯂꯔꯣꯏ ꯏꯆꯦ. ꯀꯩꯗꯧꯔꯒꯦ ꯆꯠꯂꯔꯣꯏ ꯍꯥꯏꯔꯤꯕꯕꯣ? ꯄꯥꯠꯇ ꯊꯔꯣ ꯑꯃꯠꯇ ꯁꯥꯠꯇ꯭ꯔꯤ.
ꯂꯣꯏꯅ ꯂꯩꯃꯟ ꯆꯟꯈ꯭ꯔꯦ꯫ ꯊꯔꯣ ꯁꯥꯠꯄꯒꯤ ꯃꯇꯝꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯏꯍꯦ, ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯕ? ꯊꯔꯣ ꯑꯃꯠꯇ ꯁꯥꯠꯇ꯭ꯔꯕꯅꯤꯅ ꯍꯦꯛꯂꯔꯣꯏ꯫ ꯍꯦꯛꯇ꯭ꯔꯕꯗꯤ ꯀꯔꯝꯅ ꯀꯣꯅꯨꯡꯗ ꯀꯥꯒꯅꯤ ꯅꯪꯗꯤ? ꯃꯗꯨꯒꯤ ꯋꯥꯈꯜꯗꯅꯤ ꯅꯅꯥꯎ ꯑꯩꯅ ꯎꯪꯗꯨꯅ ꯐꯝꯂꯤꯕꯁꯤ꯫ ꯊꯔꯣ ꯄꯨꯔꯒ ꯅꯠꯇ꯭ꯔꯕꯗꯤ ꯀꯣꯅꯨꯡ ꯀꯥꯅꯤꯡꯗꯦ꯫ ꯑꯇꯩ ꯂꯩꯅ ꯃꯍꯨꯠ ꯁꯤꯅꯤꯡꯗꯦ ꯑꯩꯗꯤ꯫ ꯑꯗꯨꯗꯤ ꯀꯝꯗꯧꯕ ꯇꯥꯕ? ꯀꯣꯅꯨꯡꯗ ꯆꯠꯂꯔꯣꯏꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪꯕꯣ? ꯉꯁꯤꯁꯤꯃꯗꯤ ꯆꯠꯂꯔꯣꯏꯒꯦ꯫ ꯂꯩꯃꯁꯤꯡꯅ ꯑꯃꯨꯛ ꯉꯥꯡꯕꯤꯔꯕꯗꯤ? ꯃꯗꯨꯒꯤꯗꯤ ꯀꯩꯁꯨ ꯇꯧꯔꯣꯏꯗ꯫ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯂꯥꯏꯖꯗꯨ ꯄꯥꯠꯇ ꯊꯔꯣ ꯑꯃꯠꯇ ꯁꯥꯠꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯅꯨꯡꯗ ꯀꯥꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯑꯁꯤꯅ ꯐꯝꯂꯒ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯗꯤ ꯄꯥꯠꯇ ꯊꯔꯣ ꯑꯃꯠꯇꯁꯨ ꯁꯥꯠꯂꯔꯣꯏ꯫ ꯀꯣꯅꯨꯡ ꯀꯥꯕꯁꯦ ꯀꯨꯏꯅ ꯂꯦꯞꯄꯁꯨ ꯌꯥꯔꯣꯏ꯫ ꯑꯩꯕꯨ ꯅꯍꯥꯟꯃꯨꯛ ꯀꯣꯅꯨꯡꯗ ꯂꯩꯕ ꯂꯥꯏ ꯁꯦꯕꯥꯔꯤ ꯇꯧꯕ ꯑꯍꯜ ꯃꯤꯁꯛ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯂꯩꯋꯥ ꯑꯗꯨꯕꯨ ꯍꯦꯛꯇ ꯇꯧꯔꯒ ꯌꯦꯡꯂꯁꯤꯔꯅꯦ? ꯍꯣꯏꯗ, ꯃꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯐꯝꯗꯣ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯌꯦꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯆꯥꯡꯌꯦꯡꯗꯨꯅ ꯌꯦꯡꯂꯒꯦ꯫ ꯑꯗꯨꯗꯤ ꯋꯥꯐꯝ ꯑꯁꯦ ꯏꯆꯦꯗꯁꯨ ꯂꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯋꯥꯈꯜꯗ ꯑꯁꯤ ꯈꯟꯗꯨꯅ ꯂꯥꯏꯖꯅ ꯍꯧꯒꯠꯇꯨꯅ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯪꯉꯤ꯫ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥꯅꯣ? ꯍꯦꯛꯇ ꯍꯥꯏꯌꯨ꯫ ꯋꯥꯐꯝ ꯑꯁꯦ ꯑꯔꯣꯟꯕ ꯋꯥꯅꯤ꯫ ꯀꯣꯅꯨꯡꯗꯒꯤ ꯑꯍꯜ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯔꯝꯕ, ꯃꯤ ꯑꯇꯩꯗ ꯈꯪꯍꯟꯕ ꯌꯥꯕ ꯋꯥꯁꯨ ꯅꯠꯇꯦ, ꯑꯗꯨꯒ ꯂꯣꯟꯅ ꯇꯧꯒꯗꯕ ꯊꯕꯛꯁꯨ ꯑꯣꯏ꯫ ꯀꯔꯤ ꯋꯥꯅꯣ ꯑꯗꯨꯗꯤ? ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕ ꯋꯥꯅꯣꯕ? ꯂꯨꯕ ꯂꯨꯗꯕꯒꯤ ꯍꯥꯏꯔꯗꯤ ꯇꯧꯔꯒ ꯈꯪꯂꯅꯤ ꯏꯆꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯂꯥꯏ ꯁꯦꯕꯥꯔꯤ ꯇꯧꯕ ꯑꯍꯜ ꯑꯗꯨꯅ ꯇꯥꯛꯄꯤꯔꯛꯈꯤꯕ ꯂꯩꯋꯥ ꯑꯃꯗꯤ ꯃꯗꯨꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯃꯆꯦꯗ ꯂꯣꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯏ, ꯑꯁꯨꯝꯅ ꯇꯧꯔꯕꯗꯤ ꯊꯔꯣ ꯃꯌꯥꯝ ꯑꯃꯁꯨ ꯍꯦꯛꯄ ꯐꯪꯒꯅꯤ꯫ ꯑꯍꯜ ꯑꯁꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯏꯆꯦꯒ ꯑꯩꯈꯣꯏ ꯑꯅꯤꯅ ꯇꯧꯔꯒ ꯑꯃꯨꯛꯇ ꯌꯦꯡꯁꯤꯕ ꯏꯆꯦ? ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯨ ꯏꯅꯥꯎ, ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯏꯗ꯫ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯝꯗꯅ ꯇꯧꯒꯨꯝꯁꯤꯗ꯫ ꯃꯤꯅ ꯑꯗꯨꯛ ꯐꯖꯅ ꯇꯥꯛꯄꯤꯔꯛꯄ ꯂꯩꯋꯥ ꯑꯗꯨꯕꯨ ꯀꯔꯝꯅ ꯐꯠꯇꯕ ꯑꯣꯏꯔꯝꯒꯗꯣꯏꯅꯣꯗ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯍꯜ ꯑꯗꯨꯅ ꯑꯩꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯕꯅꯤ꯫ ꯊꯔꯣ ꯐꯪꯗ꯭ꯔꯕ ꯀꯥꯟꯗ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯃꯍꯩꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯊꯔꯣ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯒ ꯀꯣꯅꯨꯡꯗ ꯄꯨꯔꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯅꯤ ꯏꯆꯦ꯫ ꯍꯣꯏ, ꯐꯔꯦ, ꯊꯕꯛ ꯑꯁꯤ ꯇꯧꯔꯁꯤ꯫ ꯑꯗꯣ ꯋꯥꯐꯝ ꯑꯁꯦ ꯏꯃꯥꯗ ꯍꯥꯟꯅ ꯍꯥꯏꯈꯤꯁꯤ꯫ ꯏꯃꯥꯒꯤ ꯋꯥ ꯑꯃꯁꯨ ꯇꯥꯈꯤꯁꯤ꯫ ꯏꯃꯥꯗ ꯍꯥꯏꯕ ꯌꯥꯗꯦ, ꯑꯔꯣꯟꯕ ꯂꯩꯋꯥꯅꯤ꯫ ꯇꯧꯒꯗꯕ ꯃꯤꯁꯛ ꯑꯅꯤ ꯑꯗꯨ ꯈꯛꯇꯗ ꯈꯪꯒꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯏꯃꯥꯗ ꯑꯃꯨꯛ ꯍꯥꯏꯔꯨꯔꯕꯗꯤ ꯊꯕꯛ ꯑꯁꯦ ꯃꯥꯏ ꯄꯥꯛꯈꯤꯗꯕꯁꯨ ꯌꯥꯏ꯫ ꯑꯗꯨꯅ ꯍꯥꯏꯔꯒꯨꯝꯁꯤ, ꯀꯣꯟꯅ ꯈꯪꯖꯔꯛꯄꯗꯨꯅ ꯋꯥꯐꯝ ꯑꯃꯅꯤ꯫ ꯍꯣꯏ ꯍꯣꯏ, ꯅꯪꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯍꯥꯏꯔꯔꯣꯏꯁꯤ꯫ ꯑꯁꯨꯝꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯆꯥꯡꯌꯦꯡ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯅꯈ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯅ ꯄꯥꯠꯇ ꯆꯠꯇꯨꯅ ꯑꯁꯦꯡꯕ ꯏꯁꯤꯡ ꯆꯐꯨ ꯑꯅꯤ ꯁꯣꯛꯇꯨꯅ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯄꯦꯅꯨꯗꯤ ꯑꯅꯥꯕꯗꯨ ꯈꯔ ꯐꯒꯠꯂꯛꯄꯒꯤ ꯇꯨꯝꯅꯤꯡꯕ ꯆꯥꯅꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛꯇꯨ ꯉꯟꯅ ꯆꯥꯔꯗꯨꯅ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯉꯟꯇꯥꯅ ꯇꯨꯝꯈ꯭ꯔꯦ꯫ ꯁꯣꯝꯗꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯤ ꯇꯨꯝꯗꯈꯩ ꯃꯃꯥꯕꯨ ꯇꯨꯝꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯃꯇꯝꯅ ꯁꯨꯝ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯇꯞꯅ ꯊꯣꯛꯂꯛꯂꯦ꯫ ꯏꯁꯤꯡ ꯑꯁꯦꯡꯕ ꯌꯥꯎꯕ ꯄꯨꯟ ꯑꯅꯤꯗꯨꯃꯁꯨ ꯃꯄꯥꯟꯗ ꯄꯨꯊꯣꯛꯇꯨꯅ ꯊꯝꯂꯦ꯫ ꯊꯨꯝꯃꯣꯛꯁꯨ ꯊꯥꯡ ꯃꯆꯥꯗꯨꯃꯁꯨ ꯊꯝꯂꯦ꯫ ꯂꯥꯏꯖꯅ ꯃꯆꯦꯗ ꯌꯦꯡꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯏꯆꯦ, ꯊꯕꯛ ꯑꯁꯤ ꯍꯧꯔꯁꯤ꯫ ꯑꯩꯅ ꯂꯩꯔꯣꯟꯁꯦ ꯆꯤꯟꯗ ꯍꯦꯛ ꯁꯣꯟꯕ ꯂꯣꯏꯕꯒ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯊꯥꯡꯒꯠꯇꯨꯅ ꯑꯩꯒꯤ ꯀꯣꯛꯊꯛ ꯑꯁꯤꯗꯒꯤ ꯏꯁꯤꯡ ꯍꯩꯊꯔꯛꯎꯀꯣ꯫ ꯑꯗꯨꯒ ꯃꯗꯨꯗ ꯑꯩꯅ ꯑꯣꯜꯂꯛꯄ ꯊꯔꯣ ꯑꯗꯨꯕꯨ ꯃꯄꯣꯞ ꯑꯃꯠꯇ ꯀꯥꯏꯍꯟꯗꯅ ꯐꯖꯅ ꯍꯦꯛꯂꯛꯎꯀꯣ꯫ ꯍꯦꯛꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯏꯁꯤꯡ ꯄꯨꯟ ꯑꯃꯁꯤꯅ ꯑꯃꯨꯛ ꯍꯩꯊꯔꯛꯎ꯫ ꯃꯇꯝꯗꯨꯗ ꯅꯅꯥꯎ ꯁꯣꯏꯗꯅ ꯑꯃꯨꯛ ꯇꯥꯏꯕꯪ ꯃꯤ ꯑꯣꯜꯂꯛꯀꯅꯤ꯫ ꯂꯥꯏꯖꯗꯨ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯃꯥꯡ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯍꯅꯨꯕ ꯑꯗꯨꯅ ꯇꯥꯛꯄꯤꯔꯝꯈꯤꯕ ꯂꯩꯋꯥ ꯑꯗꯨꯕꯨ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯝꯃꯤ꯫
ꯃꯍꯥꯛꯅ ꯂꯩꯋꯥ ꯑꯗꯨꯕꯨ ꯁꯣꯟꯕ ꯍꯦꯛ ꯂꯣꯏꯕꯒ ꯂꯩꯁꯅꯥꯅ ꯏꯁꯤꯡ ꯄꯨꯟ ꯑꯃ ꯄꯥꯏꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯁꯥꯗ ꯍꯩꯊꯔꯛꯂꯝꯃꯤ꯫ ꯏꯁꯤꯡ ꯑꯁꯦꯡꯕ ꯑꯗꯨꯅ ꯍꯦꯛ ꯍꯩꯊꯕꯒ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯁꯥꯗꯨ ꯏꯁꯤꯡꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯤ꯫ ꯑꯁꯨꯝꯅ ꯆꯣꯠꯂꯕꯗ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯁꯥꯗꯨ ꯊꯔꯣ ꯉꯥꯛꯇ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯃ ꯊꯔꯣ ꯉꯥꯛꯇ ꯁꯥꯠꯀꯠꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯗ ꯃꯆꯦ ꯂꯩꯁꯅꯥꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯨ ꯑꯔꯣꯟꯕ ꯊꯕꯛꯅꯤ꯫ ꯃꯤꯅ ꯎꯈꯤꯒꯅꯤ ꯈꯟꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯑꯣꯜꯂꯕ ꯊꯔꯣ ꯑꯗꯨꯕꯨ ꯂꯩꯈꯣꯛꯇ ꯊꯥꯡ ꯑꯗꯨꯅ ꯀꯛꯂꯒ ꯍꯦꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯍꯦꯛꯄꯅ ꯊꯨꯝꯃꯣꯛ ꯑꯗꯨ ꯃꯊꯟꯀꯣꯛ ꯇꯧꯔꯦ꯫ ꯌꯥꯔꯅꯤꯗ ꯈꯔꯁꯤꯅ ꯑꯁꯤ ꯈꯟꯗꯨꯅ ꯍꯦꯛꯄꯗ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯗꯨꯒꯤ ꯇꯨꯡꯗ ꯏꯁꯤꯡ ꯄꯨꯟ ꯑꯃꯗꯨꯅ ꯊꯔꯣ ꯑꯗꯨꯗ ꯑꯃꯨꯛ ꯍꯩꯊꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯩꯊꯕꯒ ꯊꯔꯣꯁꯤꯡ ꯑꯗꯨ ꯃꯅꯥꯎꯅꯨꯄꯤ ꯂꯥꯏꯖ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯂꯥꯏꯖꯅ ꯍꯥꯏꯔꯛꯏ, "ꯏꯆꯦ, ꯃꯁꯤꯒꯤ ꯆꯥꯡꯌꯦꯡ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕ꯭ꯔꯥ?" "ꯄꯥꯛꯂꯦ." ꯂꯥꯏꯖꯅ ꯊꯨꯝꯃꯣꯛꯇ ꯌꯥꯎꯔꯤꯕ ꯊꯔꯣꯁꯤꯡꯗꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯊꯔꯣꯁꯤꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯄꯥꯠꯇ ꯁꯥꯠꯄ ꯊꯔꯣꯒꯤ ꯃꯁꯛ ꯃꯆꯨꯒ ꯃꯥꯟꯅꯗꯦ꯫ ꯃꯁꯤꯅ ꯍꯦꯟꯅ ꯐꯖꯈ꯭ꯔꯦꯗ ꯏꯆꯦ꯫ ꯑꯗꯨꯗꯤ ꯃꯁꯤꯒꯤ ꯑꯔꯣꯟꯕ ꯊꯕꯛ ꯑꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯧꯔꯒ ꯊꯔꯣ ꯃꯌꯥꯝ ꯑꯃ ꯍꯦꯛꯄ ꯌꯥꯔꯒꯅꯤꯀꯣ?" "ꯌꯥꯔꯒꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯊꯔꯣ ꯃꯌꯥꯝ ꯑꯃ ꯍꯦꯛꯂꯒ ꯀꯣꯅꯨꯡꯗ ꯄꯨꯕ ꯌꯥꯔꯅꯤ꯫ ꯂꯥꯏꯖꯥ, ꯃꯇꯝꯁꯨ ꯊꯦꯡꯂꯦ, ꯏꯃꯨꯡꯗ ꯆꯪꯅꯕ ꯇꯧꯔꯁꯤ꯫ ꯊꯔꯣ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯑꯁꯤ ꯃꯄꯥꯟꯁꯤꯗ ꯑꯗꯨꯝ ꯊꯅꯝꯂꯁꯤ, ꯂꯤꯛꯂꯥꯅ ꯇꯥꯔꯒ ꯇꯦꯛꯈꯠꯅꯅꯕ." ꯊꯨꯝꯃꯣꯛ ꯑꯗꯨ ꯊꯝꯂꯝꯗꯨꯅ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯅꯤ꯫ ꯄꯦꯅꯨꯗꯨ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯂꯝꯃꯤ꯫ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗ ꯃꯄꯥꯟꯗ ꯊꯨꯝꯃꯣꯛ ꯑꯃꯗ ꯊꯔꯣ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯒ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ "ꯊꯔꯣ ꯃꯌꯥꯝꯁꯤꯗꯤ ꯏꯆꯥ ꯑꯅꯤꯗꯨꯕꯨ ꯍꯧꯒꯠꯈ꯭ꯔꯕ ꯖꯥꯠꯂꯅꯦ? ꯇꯨꯝꯍꯧꯔꯤꯕꯒꯨꯝ ꯇꯧꯕꯅꯤꯗ." ꯑꯁꯤ ꯈꯟꯗꯨꯅ ꯃꯃꯥꯏꯗꯨ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯀꯧꯔꯛꯏ, "ꯂꯩꯁꯅꯥ, ꯂꯥꯏꯖ, ꯍꯩ, ꯅꯈꯣꯏ ꯑꯅꯤꯕꯨ ꯍꯧꯒꯠꯂꯕ꯭ꯔꯅꯦ?" ꯂꯥꯏꯖꯗꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯍꯧꯒꯠꯂꯦ ꯏꯃꯥ꯫ ꯊꯔꯣ ꯃꯌꯥꯝꯁꯤꯕꯨ ꯅꯪꯅ ꯍꯦꯛꯂꯨꯔꯤꯕ꯭ꯔꯣ?" "ꯉꯁꯥꯏꯅ ꯑꯩꯅ ꯍꯦꯛꯂꯨꯔꯕꯅꯤ꯫ ꯀꯣꯅꯨꯡꯗ ꯆꯠꯄ ꯈꯔ ꯉꯜꯂꯤ ꯍꯥꯏꯗꯨꯅ ꯐꯃꯨꯡꯗ ꯑꯃꯨꯛ ꯆꯪꯂꯒ ꯍꯤꯞꯂꯨꯕꯅꯤ." "ꯍꯧꯖꯤꯛꯄꯨ ꯊꯔꯣ ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯠꯄ ꯃꯇꯝꯂꯅꯦ? ꯅꯥꯀꯦꯟꯊꯥ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯂꯩ ꯑꯃꯠꯇ ꯃꯄꯨꯡ ꯐꯥꯅ ꯁꯥꯠꯇ꯭ꯔꯕ ꯃꯇꯝꯁꯤꯗ." "ꯅꯥꯀꯦꯟꯊꯥ ꯑꯣꯏꯔꯕꯗꯤ ꯂꯩ ꯑꯃꯠꯇ ꯁꯥꯠꯄ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯄꯥꯠꯇꯗꯤ ꯊꯔꯣ ꯃꯌꯥꯝ ꯑꯃ ꯁꯥꯠꯍꯧꯏ꯫ ꯍꯧꯖꯤꯛꯀꯥꯟꯗꯤ ꯄꯥꯠꯀꯤ ꯊꯔꯣꯁꯤꯡꯗꯣ ꯃꯤꯅ ꯌꯥꯝꯅ ꯍꯦꯛꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯒꯤ ꯃꯝꯂꯤꯉꯩꯗ ꯍꯧꯒꯠꯇꯨꯅ ꯉꯟꯅ ꯍꯦꯛꯇ ꯆꯠꯂꯒꯅꯦ ꯍꯦꯛꯂꯨꯔꯕ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯥꯏꯖꯗꯨ ꯃꯐꯤ ꯅꯥꯜꯂꯞ ꯇꯧꯕ ꯑꯃ ꯁꯦꯠꯇꯨꯅ ꯊꯔꯣ ꯌꯥꯎꯕ ꯊꯨꯝꯃꯣꯛ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯀꯣꯅꯨꯡ ꯌꯧꯔꯦ꯫ ꯂꯥꯏꯁꯪꯗ ꯊꯔꯣ ꯈꯔ ꯑꯃ ꯈꯥꯏꯗꯣꯛꯇꯨꯅ ꯀꯠꯂꯝꯂꯦ꯫ ꯑꯗꯨꯒ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯑꯃꯨꯛ ꯆꯪꯂꯛꯇꯨꯅ ꯂꯩ ꯃꯁꯤꯡꯒꯤ ꯊꯧꯒꯜ ꯑꯃꯨꯛ ꯇꯧꯔꯤ꯫ ꯂꯥꯏꯖꯅ ꯂꯥꯛꯄ ꯑꯁꯤ ꯄꯥꯈꯪ ꯑꯣꯏꯕ ꯌꯣꯍꯦꯟꯕꯅ ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩꯖꯕꯅꯤ꯫ "ꯁꯛꯍꯦꯟꯕꯤ ꯅꯨꯡꯖꯥꯁꯤ ꯂꯥꯛꯏꯅꯦꯍꯦ." ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯤꯠ ꯑꯗꯨꯅ ꯀꯨꯞꯇꯒ ꯌꯦꯡꯖꯩ꯫ ꯂꯥꯏꯖ ꯊꯨꯝꯃꯣꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯊꯔꯣꯁꯤꯡ ꯑꯗꯨꯕꯨ ꯄꯨꯊꯣꯛꯇꯨꯅ ꯃꯩꯔꯥ ꯆꯝꯗꯨꯅ ꯂꯥꯏꯗ ꯀꯠꯂꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯧꯒꯤ ꯇꯥꯂꯣꯏ ꯂꯩꯃ ꯑꯇꯣꯝꯕꯤꯗꯨ ꯂꯥꯏꯖꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯗ ꯀꯠꯂꯤꯕ ꯊꯔꯣ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯏꯕꯦꯝꯃ, ꯅꯪꯅ ꯉꯁꯤ ꯂꯥꯏꯗ ꯀꯠꯅꯕ ꯄꯨꯔꯛꯂꯤꯕ ꯊꯔꯣ ꯑꯁꯤꯒꯤ ꯃꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯅꯍꯥꯟ ꯃꯈꯩ ꯅꯪꯅ ꯄꯨꯔꯛꯄ ꯊꯔꯣꯒꯤ ꯃꯁꯛꯀꯕꯨ ꯃꯥꯟꯅꯗꯦꯅꯦ꯫ ꯅꯍꯥꯟ ꯃꯈꯩ ꯍꯦꯛꯄ ꯄꯥꯠ ꯑꯗꯨꯃꯛꯇꯗꯒꯤ ꯍꯦꯛꯆꯔꯛꯄ ꯊꯔꯣꯅꯤ꯫ ꯍꯣꯏ, ꯉꯁꯤꯒꯤ ꯑꯁꯤꯅ ꯂꯩ ꯑꯁꯤꯒꯤ ꯃꯆꯨ ꯃꯃꯦꯟ ꯊꯣꯛꯄꯗꯤ ꯈꯔ ꯈꯖꯤꯛ ꯍꯦꯜꯂ ꯃꯥꯜꯂꯤ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯪꯒꯤ ꯅꯊꯧ ꯇꯧꯔꯣ꯫ ꯑꯩꯁꯨ ꯉꯁꯤꯗꯤ ꯏꯄꯥꯝ ꯂꯝꯗꯝꯗ ꯆꯠꯂꯨꯒꯅꯤ꯫ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯗꯤ ꯂꯩꯔꯛꯀꯅꯤ꯫ ꯆꯠꯂꯒꯦ ꯍꯥꯏꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯕꯅꯤ꯫ ꯂꯩꯃꯟ ꯑꯃꯇꯪ ꯅꯥꯞꯄꯗ ꯆꯤꯡꯈꯤꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯤ." ꯂꯥꯏꯖꯅ ꯂꯥꯏꯗ ꯀꯠꯂꯕ ꯂꯩ ꯑꯗꯨꯗꯒꯤ ꯂꯩꯅꯥ ꯑꯃ ꯊꯠꯇꯨꯅ ꯂꯩꯃꯗ ꯄꯤ꯫ ꯃꯗꯨꯕꯨ ꯆꯤꯜꯂꯒ ꯂꯩꯃꯗ ꯊꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯖ ꯐꯝꯗꯨꯅ ꯂꯩꯍꯧꯏ꯫ ꯌꯣꯍꯦꯟꯕꯅ ꯃꯔꯨꯝ ꯑꯃꯗꯒꯤ ꯂꯨꯝꯗꯨꯅ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ,
ꯑꯁꯨꯛ ꯐꯖꯕ ꯅꯨꯄꯤꯁꯤꯗꯤ ꯏꯃꯤꯠꯁꯤꯅ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ꯫ ꯉꯁꯤꯗꯤ ꯃꯇꯥꯡꯁꯨ ꯆꯥꯔꯦ꯫ ꯏꯃꯥ ꯑꯁꯤ ꯂꯩꯇ꯭ꯔꯤꯉꯩꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯃꯌꯨꯝ ꯈꯪꯗꯣꯛꯂꯨꯔꯒꯦ꯫ ꯂꯥꯏꯖꯥ ꯃꯥꯒꯤ ꯊꯕꯛ ꯇꯧꯕꯗꯨ ꯊꯨꯅ ꯇꯧꯁꯤꯜꯂꯤ꯫ ꯂꯩꯃꯇꯣꯝꯕꯤ ꯂꯩꯇꯕꯗꯨꯗ ꯃꯌꯨꯝꯗ ꯉꯟꯅ ꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯅ ꯈꯟꯖꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯆꯥꯏꯕꯦꯝꯃ ꯆꯤꯡꯂꯦꯝꯕꯤꯗꯨ ꯐꯠ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ, ꯂꯥꯏꯖꯥ, ꯑꯩꯒꯤ ꯏꯆꯦꯝꯗꯣ ꯃꯈꯣꯏ ꯈꯔ ꯂꯥꯛꯀꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯁ꯭ꯋꯥꯏꯗ ꯁꯣꯏꯗꯅ ꯊꯨꯡꯂꯒꯅꯤ꯫ ꯅꯪꯅꯅꯦ ꯆꯥꯅ ꯊꯛꯅꯕ ꯈꯔ ꯁꯤꯜ ꯂꯥꯡꯉꯨ꯫ ꯍꯣꯏ, ꯐꯒꯅꯤ꯫ ꯂꯥꯏꯖꯥ ꯃꯥꯏ ꯂꯩꯗꯨꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯦ꯫ ꯑꯩꯅꯗꯤ ꯉꯁꯤꯁꯦ ꯌꯨꯝꯗ ꯉꯟꯅ ꯍꯟꯕ ꯐꯪꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎꯖꯔꯨꯔꯒ ꯀꯗꯣꯝꯗꯒꯤ ꯊꯕꯛꯀꯤ ꯄꯥꯎꯅꯣ ꯁꯤꯅꯃꯨꯛ? ꯑꯁꯤ ꯍꯥꯏꯔꯒ ꯀꯣꯅꯨꯡꯒꯤ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯈ꯭ꯔꯦ꯫ ꯌꯨꯍꯦꯟꯕꯅ ꯑꯃꯨꯛ, ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯩꯉꯣꯟꯗ ꯌꯦꯠꯈ꯭ꯔꯄꯣꯠꯅꯤ꯫ ꯑꯇꯣꯞꯄ ꯃꯤ ꯑꯃꯗ ꯊꯧꯔꯥꯡ ꯇꯧꯍꯟꯕ ꯌꯥꯕꯁꯤꯕꯨ ꯑꯩꯅꯗꯤ ꯂꯥꯏꯗꯨꯅ ꯆꯠꯈꯤꯕꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅꯒꯦ ꯇꯧꯔꯒ ꯃꯇꯝ ꯑꯁꯦ ꯅꯝꯗꯅ ꯍꯦꯛ ꯊꯦꯡꯍꯟꯈꯤꯗꯧꯔꯦ꯫ ꯂꯥꯏꯖꯥ ꯊꯕꯛꯁꯤꯡ ꯑꯗꯨ ꯊꯨꯅ ꯌꯥꯡꯅ ꯇꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯊꯕꯛ ꯑꯗꯨ ꯇꯧꯕ ꯄꯨꯝꯂꯣꯏ ꯂꯣꯏꯕ ꯃꯇꯝꯗꯗꯤ ꯅꯨꯃꯤꯠꯇꯤ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯃꯉꯥꯜ ꯈꯔꯗꯤ ꯉꯥꯜꯂꯤ꯫ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯇꯨꯡꯗꯅ ꯌꯨꯍꯦꯟꯕꯅ ꯂꯣꯟꯅ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯥꯏꯖꯥꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯌꯨꯍꯦꯟꯕꯅ ꯃꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯅꯥꯀꯜꯗ ꯍꯧꯕ ꯎ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯂꯥꯏꯖꯥꯒꯤ ꯋꯥꯈꯜꯗ ꯌꯨꯍꯦꯟꯕꯗꯨ ꯃꯌꯨꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯎ ꯑꯗꯨꯗ ꯑꯗꯨꯃꯛ ꯇꯣꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯇꯝꯅꯤ꯫ ꯃꯇꯝꯁꯤꯗ ꯃꯆꯤꯜ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯌꯨꯍꯦꯟꯕꯅ ꯎꯔꯝꯃꯤ꯫ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯕꯁꯤ ꯃꯆꯤꯜ ꯃꯅꯥꯎ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯑꯁꯨꯛ ꯊꯦꯡꯂꯕ ꯑꯍꯤꯡꯁꯤꯗ ꯀꯔꯤꯒꯤꯅꯣ ꯃꯈꯣꯏ ꯑꯅꯤꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯅꯍꯥꯟꯒꯤ ꯃꯇꯧꯒꯨꯝ ꯂꯥꯏꯖꯥꯗꯨ ꯁꯨꯃꯥꯡ ꯃꯌꯥꯏ ꯑꯗꯨꯗ ꯈꯣꯡꯒ꯭ꯔꯥꯏ ꯆꯟꯗꯨꯅ ꯐꯝꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯆꯤꯜ ꯑꯗꯨꯗ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯈ꯭ꯔꯦ꯫ ꯍꯦꯛ ꯂꯣꯏꯕꯒ ꯂꯩꯁꯅꯥꯅ ꯏꯁꯤꯡ ꯄꯨꯟꯅ ꯑꯗꯨꯝ ꯍꯩꯖꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯍꯦꯛ ꯍꯩꯖꯤꯟꯕꯒ ꯊꯔꯣ ꯉꯥꯛꯇ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯁꯤꯕꯨ ꯌꯨꯍꯦꯟꯕꯅ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯤꯕꯨ ꯎꯕꯗ ꯌꯨꯍꯦꯟꯕ ꯃꯥꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯩꯅ ꯈꯣꯏꯗꯥꯖꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯗ꯭ꯔꯦꯗꯅ ꯊꯔꯣ ꯑꯣꯟꯕ ꯉꯝꯕꯤ ꯑꯣꯏꯔꯦꯀꯣ꯫ ꯐꯔꯦ, ꯅꯪꯕꯨ ꯑꯩꯅ ꯁꯣꯏꯗꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯔꯒꯅꯤ꯫ ꯂꯩꯁꯅꯥꯅ ꯊꯔꯣꯁꯤꯡ ꯑꯗꯨ ꯍꯦꯛꯇꯨꯅ ꯊꯨꯃꯣꯛꯇ ꯍꯥꯞꯆꯤꯜꯂꯤ꯫ ꯍꯦꯛꯄ ꯂꯣꯏꯔꯕ ꯇꯨꯡꯗ ꯏꯁꯤꯡ ꯄꯨꯟ ꯑꯗꯨ ꯑꯃꯨꯛ ꯍꯩꯖꯤꯜꯂꯤ꯫ ꯊꯔꯣꯗꯨ ꯂꯥꯏꯖꯥ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯤ꯫ ꯌꯨꯍꯦꯟꯕꯁꯨ ꯑꯍꯤꯡ ꯑꯗꯨꯗ ꯀꯣꯅꯨꯡ ꯇꯝꯅ ꯍꯟꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛ ꯑꯗꯨꯗ ꯂꯥꯏꯖꯥꯗꯨ ꯃꯍꯧꯁꯥꯒꯨꯝ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏꯁꯪꯗꯒꯤ ꯂꯩ ꯀꯠꯂꯝꯂꯒ ꯀꯣꯅꯨꯡ ꯃꯅꯨꯡ ꯇꯝꯅ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯌꯨꯍꯦꯟꯕꯅ ꯃꯍꯥꯛꯀꯤ ꯃꯃꯥꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯃꯥ, ꯀꯣꯅꯨꯡ ꯃꯅꯨꯡ ꯑꯁꯤꯗ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯥꯛꯄ ꯂꯥꯏꯖꯥ ꯍꯥꯏꯅ ꯁꯛꯍꯦꯟꯕꯤ ꯅꯨꯄꯤꯗꯣ ꯅꯆꯥꯒꯤ ꯊꯃꯣꯏꯁꯤꯅ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯔꯦ꯫ ꯏꯃꯥꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛꯇ ꯅꯆꯥꯒꯤ ꯍꯥꯏꯅꯕꯤꯌꯨ꯫ ꯄꯨꯛꯆꯦꯜ ꯐꯕꯤ ꯂꯩꯃꯅ ꯈꯨꯝꯂꯛꯏ, ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯃꯥꯕꯨ ꯏꯆꯥꯒꯤ ꯊꯃꯣꯏꯅ ꯅꯨꯡꯁꯤꯔꯨꯔꯦ ꯍꯥꯏꯕ? ꯐꯔꯦ, ꯏꯆꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯃꯥ ꯑꯩꯅ ꯁꯣꯏꯗꯅ ꯊꯨꯡꯍꯜꯂꯒꯦ꯫ ꯃꯃꯥꯒꯤ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯌꯨꯍꯦꯟꯕꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ꯫ ꯂꯩꯃ ꯑꯇꯣꯝꯕꯤꯅ ꯂꯥꯏꯖꯥꯕꯨ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯕꯦꯝꯃ ꯂꯥꯏꯖꯥ, ꯅꯪꯕꯨ ꯂꯩꯃ ꯑꯩꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯏꯆꯥꯅꯨꯄꯥꯅ ꯅꯨꯡꯁꯤꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯅꯪꯕꯨ ꯑꯩꯅꯁꯨ ꯏꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯒꯦ꯫ ꯍꯌꯦꯡ ꯑꯁꯦ ꯑꯩ ꯅꯣꯏꯒꯤꯗ ꯂꯥꯛꯀꯦ꯫ ꯅꯪꯕꯨ ꯄꯣꯛꯄꯤ ꯄꯂꯦꯝꯕꯨ ꯎꯅꯕ ꯂꯥꯛꯀꯦꯀꯣ꯫ ꯅꯪꯕꯨ ꯏꯃꯧ ꯑꯣꯏꯔꯒꯦ ꯍꯥꯏꯖꯒꯦ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯥꯏꯖꯥ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯨꯅ ꯆꯦꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯇꯝꯅ ꯊꯨꯅ ꯆꯦꯜꯂꯤ꯫ ꯂꯥꯏꯖꯥꯅ ꯃꯃꯥꯒ ꯃꯆꯦꯒꯗ ꯄꯥꯎ ꯑꯗꯨꯕꯨ ꯇꯝꯂꯝꯃꯤ꯫ ꯂꯩꯁꯅꯥꯅ ꯍꯥꯏꯔꯛꯏ, ꯃꯗꯨꯗꯤ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯀꯩꯅꯣ, ꯅꯔꯥꯏꯕꯛꯇ ꯊꯝꯕꯥꯜ ꯁꯥꯠꯂꯕꯒꯨꯝꯕꯅꯤ꯫ ꯄꯦꯅꯨꯅ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ꯫ ꯅꯈꯣꯏ ꯑꯅꯤꯗꯤ ꯂꯥꯏꯔꯕꯤ ꯂꯨꯈ꯭ꯔꯥꯕꯤ ꯅꯃꯥ ꯑꯩꯅ ꯌꯣꯛꯄꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯕꯨ ꯀꯅꯥꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯒꯗꯣꯏꯅꯣ? ꯂꯩꯁꯅꯥꯅ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯝꯅ ꯑꯈꯨꯕ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯍꯧꯅꯗꯦ ꯏꯃꯥ꯫
ꯂꯥꯏꯖꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯅꯥꯎ, ꯅꯪꯕꯨ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯤ ꯈꯜꯂꯤꯕꯒꯦꯅꯦ? ꯑꯩꯒꯤꯗꯤ ꯏꯃꯥꯒꯩꯁꯦꯒꯅ ꯍꯥꯏꯕꯗꯨꯗ ꯑꯗꯨꯃꯛ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯟꯖꯒꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯑꯇꯣꯝꯕꯤꯗꯨ ꯂꯥꯏꯖꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯀꯤ ꯃꯃꯥꯗ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯃꯟꯕꯁꯤꯗ ꯄꯦꯅꯨ ꯑꯃꯗꯤ ꯂꯩꯁꯅꯥꯅꯁꯨ ꯍꯣꯏ ꯍꯥꯏꯅ ꯌꯥꯕꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯊꯕꯥꯜ ꯂꯦꯞꯅꯔꯦ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯌꯨꯍꯦꯟꯕꯒ ꯂꯥꯏꯖꯒ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯆꯤꯡꯂꯦꯝꯕꯤꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ꯫ ꯃꯥꯒꯤ ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥꯁꯤꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯃ ꯑꯣꯏꯕ, ꯀꯣꯅꯨꯡꯗ ꯃꯤꯅꯥꯏ ꯑꯣꯏꯗꯨꯅ ꯂꯩꯔꯝꯕ ꯃꯥꯅ ꯍꯧꯖꯤꯛꯅ ꯃꯄꯨ ꯑꯣꯏꯔꯕ, ꯄꯦꯟꯗꯦꯗꯀꯣ ꯆꯤꯡꯂꯦꯝꯕꯤꯒꯤ ꯊꯃꯣꯏꯁꯦ꯫ ꯃꯄꯥꯜ ꯊꯣꯛꯅ ꯍꯥꯏꯗꯣꯛꯄꯗꯤ ꯉꯝꯖꯗ ꯊꯃꯣꯏꯗ ꯈꯨꯇꯨꯝ ꯁꯨꯗꯨꯅ ꯈꯥꯡꯗꯨꯅ ꯂꯩꯖꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯌꯨꯝꯗ ꯃꯆꯦꯒ ꯇꯧꯈꯤꯕ ꯊꯔꯣ ꯑꯣꯟꯈꯤꯕꯗꯨ ꯃꯐꯝ ꯑꯗꯨꯗꯗꯤ ꯇꯧꯕ ꯌꯥꯗꯗꯨꯅ ꯇꯧꯗ꯭ꯔꯦ꯫ ꯂꯩꯋꯥ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯄꯟꯈꯩ ꯑꯃ ꯆꯤꯡꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛꯇꯤ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯊꯣꯛꯄ ꯇꯥꯔꯦ꯫ ꯃꯗꯨꯗꯤ ꯂꯥꯏꯖꯒꯤ ꯃꯁꯥꯁꯤꯗ ꯅꯣꯡꯒꯤ ꯏꯁꯤꯡ ꯑꯁꯦꯡꯕꯁꯤꯅꯕꯨ ꯍꯦꯛ ꯄꯨꯡꯆꯣꯠ ꯆꯣꯠꯄ ꯇꯥꯔꯕꯗꯤ ꯊꯔꯣ ꯑꯃꯨꯛ ꯑꯣꯟꯒꯗꯧꯔꯦ꯫ ꯃꯁꯤ ꯃꯍꯥꯛꯁꯨ ꯈꯪꯖꯔꯝꯃꯤ꯫ ꯑꯗꯨꯅ ꯅꯣꯡ ꯃꯔꯛꯇ ꯁꯨꯡꯊꯣꯛ ꯊꯣꯛꯂꯝꯗꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯆꯤꯡꯂꯦꯝꯕꯤꯅ ꯃꯅꯝꯃ ꯂꯥꯏꯖꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯏꯅꯝꯃ, ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯇꯥꯁꯤꯡꯒ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗ ꯂꯩ ꯌꯦꯡꯕ ꯆꯠꯀꯅꯤꯌꯦ꯫ ꯏꯅꯝꯃꯁꯨ ꯆꯠꯂꯨꯁꯦ꯫ ꯑꯩꯗꯤ ꯆꯠꯂꯒꯨꯝꯒꯦ, ꯅꯈꯣꯏ ꯆꯠꯆꯔꯨꯔꯣ꯫ ꯌꯥꯗꯦ ꯀꯩꯁꯨ, ꯑꯩꯅ ꯏꯇꯥꯁꯤꯡꯗ ꯏꯅꯝꯃꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯒꯗꯣꯏꯅꯦ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯇꯪꯗꯤ ꯑꯩꯅ ꯍꯥꯏꯖꯕꯁꯦ ꯌꯥꯕꯤꯌꯨꯀꯣ ꯏꯅꯝꯃ꯫ ꯅꯣꯡꯒ ꯃꯪꯕꯁꯤꯗ ꯅꯣꯡ ꯁꯣꯏꯗꯅ ꯆꯣꯠꯅꯕꯅꯤ꯫ ꯉꯁꯤꯒꯤꯗꯤ ꯑꯩ ꯌꯥꯎꯔꯔꯣꯏꯒꯦ, ꯃꯊꯪꯗ ꯁꯣꯏꯗꯅ ꯌꯥꯎꯔꯒꯦꯕ꯫ ꯆꯤꯡꯂꯦꯝꯕꯤꯅ ꯅꯝꯍꯥꯗꯅ ꯃꯅꯝꯃ ꯂꯥꯏꯖꯕꯨ ꯄꯨꯊꯣꯛꯂꯝꯃꯤ꯫ ꯆꯤꯡꯂꯦꯝꯕꯤ, ꯂꯥꯏꯖ ꯑꯃꯗꯤ ꯃꯇꯥꯁꯤꯡ ꯈꯔꯒ ꯂꯩꯀꯣꯜ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯃꯥꯡꯗꯅ ꯇꯨꯔꯦꯜ ꯑꯃ ꯆꯦꯜꯂꯝꯃꯤ꯫ ꯇꯨꯔꯦꯜ ꯑꯁꯤ ꯂꯩꯕꯥꯛ ꯋꯥꯡꯃ ꯐꯥꯎꯅꯕ ꯇꯨꯔꯦꯜꯅꯤ꯫ ꯃꯈꯣꯏꯅ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯁꯤ ꯌꯧꯔꯛꯄꯗ ꯃꯪꯗꯨꯅ ꯂꯩꯔꯝꯕ ꯅꯣꯡꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯨꯊꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯑꯗꯨꯅ ꯂꯥꯏꯖꯒꯤ ꯃꯁꯥꯗꯨ ꯄꯨꯝꯆꯣꯠ ꯆꯣꯠꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯣꯠꯂꯕꯗ ꯂꯥꯏꯖꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯊꯔꯣ ꯉꯥꯛꯇ ꯑꯣꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯣꯜꯂꯕ ꯊꯔꯣ ꯑꯗꯨꯗ ꯆꯤꯡꯂꯦꯝꯕꯤ ꯑꯃꯗꯤ ꯃꯇꯥꯁꯤꯡꯗꯨꯅ ꯆꯕꯤꯠ ꯆꯕꯤꯠ ꯅꯦꯠꯈꯥꯏꯗꯨꯅ ꯅꯣꯡ ꯊꯨꯞꯄ ꯆꯦꯟꯅꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯁꯨꯝꯅ ꯅꯦꯠꯈꯥꯏꯕꯁꯤꯗ ꯂꯥꯏꯖꯒꯤ ꯍꯛꯆꯥꯡꯗ ꯑꯅꯥꯕ ꯐꯥꯎꯔꯦ꯫ ꯅꯣꯡ ꯑꯗꯨ ꯑꯃꯨꯛ ꯍꯥꯡꯈ꯭ꯔꯦ꯫ ꯂꯥꯏꯖꯗꯤ ꯊꯔꯣ ꯑꯣꯟꯗꯨꯅ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯀꯣꯅꯨꯡꯗꯅꯤ꯫ ꯂꯥꯏꯖꯅ ꯍꯜꯂꯛꯇ꯭ꯔꯕꯗ ꯊꯤꯕ ꯈꯪꯗ꯭ꯔꯕ ꯑꯗꯨꯗ ꯌꯨꯍꯦꯟꯕꯗꯨ ꯌꯥꯝꯅ ꯃꯤꯄꯥꯏꯔꯝꯃꯤ꯫ ꯂꯥꯏꯖꯒ ꯆꯠꯃꯤꯟꯅꯈꯤꯕ ꯃꯅꯥꯎꯅꯨꯄꯤꯗ ꯍꯪꯂꯨꯏ, ꯆꯤꯡꯂꯦꯝꯕꯤ, ꯅꯅꯝꯃ ꯂꯥꯏꯖꯗꯤ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯍꯧꯏ? ꯃꯁꯤꯗ ꯆꯤꯡꯂꯦꯝꯕꯤꯅ ꯈꯪꯗꯕ ꯁꯥꯔꯒ ꯈꯨꯝꯂꯛꯏ, ꯑꯩꯗꯤ ꯈꯪꯗꯦꯕꯨ, ꯃꯍꯥꯛꯅ ꯊꯣꯛꯄ ꯑꯃ ꯆꯦꯟꯖꯈꯤꯕꯅꯤ꯫ ꯌꯨꯍꯦꯟꯕꯗꯨ ꯀꯉꯥꯎꯅꯔꯦ꯫ ꯇꯨꯔꯦꯜ ꯃꯄꯥꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯊꯔꯣ ꯃꯌꯥꯝꯅ ꯍꯧꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯝꯃꯤ꯫ ꯊꯔꯣ ꯑꯗꯨꯕꯨ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯀꯌꯥ ꯐꯥꯎꯔꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯁꯥꯠꯂꯤꯕ ꯊꯔꯣꯁꯦ ꯑꯗꯨꯉꯩ ꯂꯥꯏꯖꯅ ꯀꯣꯅꯨꯡꯗ ꯄꯨꯔꯛꯈꯤꯕ ꯊꯔꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦꯗ꯫ ꯊꯔꯣ ꯑꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯖꯩ ꯌꯨꯍꯦꯟꯕꯗꯨ꯫ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛ ꯑꯗꯨꯅ ꯑꯉꯥꯎꯕꯒꯨꯝ ꯑꯣꯏꯈ꯭ꯔꯦ꯫ ꯃꯌꯨꯝꯗ ꯍꯟꯒꯅꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯊꯥꯡꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯍꯧꯕ ꯊꯔꯣꯗꯨ ꯃꯥꯒꯤ ꯃꯔꯥꯅ ꯇꯨꯔꯦꯜꯒꯤ ꯏꯃꯥꯏ ꯑꯗꯨꯗ ꯇꯥꯗꯨꯅ ꯇꯨꯔꯦꯜ ꯑꯗꯨꯗ ꯀꯨꯝꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯇꯨꯔꯦꯜ ꯏꯃꯥꯏ ꯑꯗꯨꯗ ꯊꯔꯣꯗꯨ ꯆꯦꯟꯊꯗꯨꯅ ꯑꯗꯨꯃꯛ ꯄꯨꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯂꯦꯞꯇꯅ ꯆꯦꯟꯕ ꯇꯨꯔꯦꯜ ꯑꯗꯨꯗ ꯊꯔꯣ ꯑꯗꯨꯅ ꯑꯁꯨꯝ ꯇꯥꯎꯊꯈꯤꯗꯨꯅ ꯂꯥꯛꯄꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯗ ꯌꯧꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯅꯣꯡ ꯑꯃꯨꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯣꯡ ꯑꯁꯤꯅ ꯊꯔꯣꯒꯤ ꯍꯛꯆꯥꯡ ꯑꯗꯨꯗ ꯊꯦꯡꯕꯗ ꯊꯔꯣ ꯑꯗꯨ ꯂꯥꯏꯖ ꯑꯃꯨꯛ ꯑꯣꯟꯊꯣꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯁꯥꯗꯨ ꯅꯍꯥꯟꯃꯨꯛ ꯅꯦꯠꯈꯥꯏꯕꯤꯔꯝꯕ ꯑꯃꯗꯤ ꯏꯁꯤꯡ ꯆꯣꯠꯇꯨꯅ ꯂꯩꯔꯨꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯗꯨ ꯌꯥꯝꯅ ꯄꯠꯊꯔꯝꯃꯤ꯫ ꯇꯨꯔꯦꯜ ꯂꯩꯔꯥꯏꯗ ꯀꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯥꯝꯍꯩꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯍꯜ
ꯂꯩꯕꯥꯛ ꯋꯥꯡꯃꯗ ꯃꯌꯨꯝ ꯄꯥꯟꯈꯤꯕꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯃꯄꯥꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯔꯤꯕꯗꯨ ꯎꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯗꯨꯅ ꯀꯥ ꯑꯃꯗ ꯐꯖꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯌꯨꯍꯦꯟꯕꯁꯨ ꯑꯉꯥꯎꯕ ꯋꯥꯈꯜ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯌꯨꯝꯊꯪꯅꯕ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯆꯦꯅ ꯃꯍꯥꯛꯄꯨ ꯎꯔꯝꯃꯤ꯫ ꯌꯨꯍꯦꯟꯕꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯀꯣꯅꯨꯡꯗ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯌꯨꯝ ꯂꯩꯕꯥꯛꯇꯁꯨ ꯄꯥꯎ ꯊꯥꯗꯨꯅ ꯈꯪꯍꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯅꯣꯡ ꯆꯨꯔꯝꯃꯤ꯫ ꯀꯥ ꯃꯅꯨꯡꯗ ꯂꯩꯕꯤ ꯂꯥꯏꯖꯗꯨ ꯃꯁꯥꯗꯨ ꯏꯪꯃꯜꯂꯗꯨꯅ ꯅꯥꯍꯦꯔꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯅꯥꯍꯦꯕꯒꯤ ꯃꯈꯣꯜ ꯑꯁꯤꯕꯨ ꯌꯨꯍꯦꯟꯕꯅ ꯇꯥꯔꯝꯃꯤ꯫ ꯌꯨꯍꯦꯟꯕꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯀꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯕ, ꯊꯤꯕ ꯐꯪꯈꯤꯗ꯭ꯔꯕ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯂꯥꯏꯖ ꯑꯣꯏꯔꯝꯈꯤ꯫ ꯀꯥ manung aduda changduna makoi ani wari sanarami macheda haiduna mahak asi magi nupina haiba khanghali makoi ani amuk punna machegi mafam asi thengnahali mapa ningthau amadi mama sing laktuna laija amadi yuhenbabu purami mayum leibakta chatkhre nongma numit amani laijana konung adu laigi sebari oina leiriba ahal adugi manakta laktuna ahal aduga wari sanarami Ipu, nasu ay yamna warene. Nongi isinga khasik hek thengmada aigi hakchangse tharo hekta onthokre. Asumna tawbase ay pamjatre. Masibu karamna thingnadoino. Madugi karisu khanganuda napu ay leiri. Si sengnaba laijagi ising asina nangi nasada khikpada loina pharadawni. Asi hairaga ahal nupa aduna laigi asengma ising adubu laijada khikpirami asumna tawrabada matung tarakpa numitsigdagidi nongna phanayamna chotlabasu laijadu tharo amuk hana onkhidri mafam aduda mapuroiba yuhenbagi marum thupchaduna yamna nungaina ingna chikna leikhirami